ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯕꯥꯏꯀꯤꯡ ꯁꯤꯔꯤꯁꯀꯤ 에피ꯁꯣꯗ 21 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ 에피ꯁꯣꯗꯁꯤꯡ ꯑꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ 에피ꯁꯣꯗꯀꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯎꯈ꯭ꯔꯦ ꯔꯦꯒꯅꯔ ꯍꯣꯏꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯑꯪꯀꯜ ꯕ꯭ꯔꯤꯠꯋꯨꯜꯐꯀꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯁꯥꯕꯨ ꯍꯥꯠꯇꯨꯅ ꯁꯤꯟ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ 에피ꯁꯣꯗ 21 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗꯁꯨ ꯃꯁꯤꯗꯒꯤ ꯑꯗꯨꯃꯛ ꯍꯧꯔꯦ ꯃꯁꯤꯗ ꯑꯁꯤꯕꯁꯤꯡꯁꯤ ꯇꯥꯗꯨꯅ ꯂꯩꯕꯁꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯨꯔꯒ꯭ꯔꯦꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯝꯁꯤꯟꯈꯤꯗꯨꯅ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯁꯤꯟꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯁꯤ ꯂꯥꯟ ꯂꯣꯏꯕꯒꯤꯗꯃꯛ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯃꯁꯤꯗ ꯔꯦꯒꯅꯔꯒꯤ ꯃꯃꯥꯟꯅꯕ ꯇꯣꯁꯇꯤꯟ ꯑꯁꯤꯗꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯁꯤ ꯁꯣꯛꯄꯗꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯔꯣꯂꯣꯒ ꯔꯦꯒꯅꯔꯒꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯦꯒꯅꯔꯅ ꯇꯣꯁꯇꯤꯟꯗ ꯅꯪꯗꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯣꯁꯇꯤꯟꯅ ꯉꯁꯤꯗꯤ ꯑꯩ ꯆꯥꯅꯤꯡꯕ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯆꯥꯒꯟꯈ꯭ꯔꯕ ꯅꯪꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯄꯁꯤꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯇꯥꯔꯤ ꯍꯥꯏꯔꯛꯂꯤ ꯇꯣꯁꯇꯤꯟꯅ ꯑꯥꯊ꯭ꯔ ꯄꯨꯕ ꯋꯥꯍꯩ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯎꯔꯤ ꯈꯪꯉꯤꯕ ꯃꯌꯥꯝꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯍꯧꯕ ꯑꯃꯃꯝ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤ ꯇꯁꯦꯡꯕꯗꯤ ꯇꯣꯁꯇꯤꯟꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯁꯤ ꯁꯣꯛꯄꯗꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯕꯨ ꯔꯦꯒꯅꯔ ꯍꯣꯏꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯇꯦ ꯔꯣꯂꯣꯅ ꯑꯃꯨꯛ ꯇꯣꯁꯇꯤꯟꯗ ꯆꯥꯅꯕ ꯈꯔ ꯄꯤꯔꯝꯃꯤ ꯇꯣꯁꯇꯤꯟꯁꯨ ꯃꯁꯤꯕꯨ ꯂꯧꯗꯨꯅ ꯆꯥꯁꯤꯜꯂꯦ ꯔꯦꯒꯅꯔꯅ ꯇꯣꯁꯇꯤꯟꯗ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯌꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯊꯧꯖꯥꯟꯕꯤꯗꯨꯅ ꯄꯥꯡꯒꯟ ꯊꯧꯅꯥ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯝꯂꯒ ꯔꯦꯒꯅꯔꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯔꯣꯂꯣꯒ ꯇꯣꯁꯇꯤꯟꯒꯗꯤ ꯆꯥꯅꯕꯁꯤꯡꯁꯤ ꯆꯥꯗꯨꯅ ꯂꯩꯍꯧꯔꯤ ꯔꯦꯒꯅꯔꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯔꯁꯤꯌꯥꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯁꯦ ꯍꯧꯖꯤꯛ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯔꯒ ꯑꯩꯒꯤ ꯑꯪꯀꯜꯕꯨ ꯁꯤꯈꯤꯕꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯏꯁꯥꯗ ꯑꯄꯦꯟꯕ ꯑꯃꯁꯨ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗꯦ ꯔꯦꯒꯅꯔꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯅꯪꯒꯤ ꯑꯪꯀꯜꯗꯨ ꯅꯪꯒꯤ ꯅꯃꯥꯡꯗꯅꯤ ꯍꯥꯠꯈ꯭ꯔꯤꯕꯗꯣ ꯍꯥꯏꯔꯛꯂꯤ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ ꯍꯣꯏ ꯑꯩꯁꯨ ꯎꯍꯧꯏ ꯑꯩꯒꯤ ꯃꯥꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯄꯥꯝꯃꯤ ꯑꯩꯒꯤ ꯑꯪꯀꯜꯒꯤ ꯃꯀꯣꯛꯇꯣ ꯄꯤꯌꯨ ꯃꯥꯒꯤ ꯀꯛꯊꯠꯂꯕ ꯃꯀꯣꯛ ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯗꯗ ꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯒꯅꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅꯁꯨ ꯐ꯭ꯂꯣꯀꯤꯕꯨ ꯀꯧꯁꯟꯗꯨꯅ ꯄ꯭ꯔꯤꯟꯁꯦꯁ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯑꯪꯀꯜꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯅ ꯅꯣꯛꯀꯦꯝ ꯍꯥꯏꯀꯦꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯃꯛ ꯄꯣꯔꯛꯂꯒꯦ ꯃꯀꯣꯛ ꯑꯗꯨ ꯀꯛꯊꯠꯀꯗꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐ꯭ꯂꯣꯀꯤꯁꯤ ꯆꯠꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯇ ꯑꯃꯨꯛ ꯅꯪꯅ ꯅꯪꯒꯤ ꯑꯪꯀꯜꯕꯨ ꯑꯗꯨ ꯍꯥꯛꯅ ꯇꯥꯊꯤꯗꯨꯅ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯤ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ ꯃꯁꯤꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯒꯤ ꯑꯪꯀꯜꯅ ꯑꯩꯒꯤ ꯗꯗꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯣꯔꯛꯂꯒ ꯑꯩꯒꯤ ꯏꯖꯠꯄꯨ ꯃꯥꯡꯍꯟꯅꯕ ꯏꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯍꯩꯗꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯕꯤꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯪꯀꯜꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤꯁꯤꯡꯗꯤ ꯅꯨꯄꯥꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯤꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥꯁꯤꯡꯕꯨ ꯄꯦꯜꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ ꯑꯩꯒꯤ ꯋꯥꯐꯝꯗꯨ ꯃꯈꯣꯏꯅ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯗꯨꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ ꯔꯦꯒꯅꯔꯗ ꯇꯝꯖꯔꯝꯃꯤ ꯔꯦꯒꯅꯔꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯐ꯭ꯂꯣꯀꯤꯅꯗꯤ ꯁꯣꯝꯗ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯑꯪꯀꯜꯒꯤ ꯃꯀꯣꯛ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯇ ꯄꯤꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯑꯦꯊꯦꯜꯋꯨꯜꯐ ꯍꯣꯏꯅꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯐ꯭ꯂꯣꯀꯤꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯃꯀꯣꯛ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯀꯣꯛ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅꯁꯨ ꯃꯍꯥꯛꯀꯤ ꯑꯪꯀꯜꯒꯤ ꯃꯀꯣꯛ ꯑꯁꯤ ꯃꯨꯟꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯁꯨ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯄꯣꯔꯨꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯕꯤꯌꯣꯟꯁꯨ ꯂꯥꯛꯂꯦ ꯕꯤꯌꯣꯟꯅ ꯄꯣꯔꯨꯟꯕꯨ ꯃꯐꯝꯁꯤꯗꯒꯤ ꯈꯨꯠ ꯁꯝꯗꯨꯅ ꯈꯤꯇꯪ ꯄꯨꯊꯣꯔꯛꯂꯒ ꯅꯪꯅ ꯉꯁꯤ ꯂꯥꯟꯊꯦꯡꯅꯕꯗꯨꯗ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯋꯥꯈꯟꯗ ꯏꯈꯟ ꯈꯟꯗꯅ ꯈꯨꯗꯣꯡꯊꯤꯕ ꯖꯒꯥ ꯀꯌꯥꯗ ꯆꯪꯁꯟꯕꯗꯨ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯗꯤ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯕꯁꯤ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯇꯝꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯔꯝꯃꯤ ꯄꯣꯔꯨꯟꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅꯗꯤ ꯅꯪꯅ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯁꯨ ꯊꯝꯗꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯪꯕꯨ
ꯊꯧꯅꯥ ꯐꯔꯕ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯗꯨ ꯅꯠꯇꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯤꯌꯣꯟ ꯃꯥꯟꯕ ꯃꯤ ꯑꯣꯏꯔ ꯁꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯄꯨꯔꯨꯟꯁꯨ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯣ, ꯅꯪ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯨꯟꯁꯨ ꯍꯔꯥꯎꯅ ꯕꯤꯌꯣꯟ ꯑꯩꯒ ꯅꯪꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯅꯪꯒ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯂꯣꯒ ꯇꯣꯁꯇꯤꯟꯒꯁꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯔꯣꯂꯣꯅ ꯅꯤꯁꯥ ꯈꯤꯇꯪ ꯉꯥꯎꯔꯞ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯤ ꯈꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯗ ꯔꯣꯂꯣꯅ ꯆꯪꯁꯟꯗꯨꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯡ ꯑꯁꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯔꯣꯂꯣꯅ ꯑꯃꯨꯛ ꯂꯥꯎꯁꯟꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯁꯤꯡꯖꯪꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯔꯣꯂꯣꯒꯤ ꯃꯑꯣꯡꯁꯤꯗ ꯑꯇꯩ ꯐꯝꯗꯨꯅ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯂꯣꯅ ꯑꯇꯩꯁꯤ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯇꯣꯁꯇꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯇꯣꯁꯇꯤꯟꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯅꯤꯄꯥ ꯑꯁꯤ ꯅꯪꯅ ꯍꯥꯠꯂꯨꯔꯤꯕꯁꯦ ꯍꯪꯂꯝꯃꯤ꯫ ꯔꯣꯂꯣꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯎꯔꯨꯕꯗ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯔꯦꯒꯅꯔꯗꯨ ꯎꯕ꯭ꯔꯥ? ꯑꯩ ꯃꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯣꯁꯇꯤꯟꯗ ꯑꯃꯨꯛ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯟ ꯇꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯃꯑꯣꯡ ꯑꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯨ ꯉꯥꯎꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯟꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯔꯣꯂꯣꯅ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯃꯁꯥ ꯑꯁꯤ ꯁꯣꯛꯄ ꯍꯧꯔꯨꯔꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯔꯣꯂꯣꯁꯨ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯌꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯦꯛꯁꯟ ꯍꯦꯟꯖꯜꯂꯨꯕꯗꯒꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯔꯣꯂꯣꯗ ꯅꯣꯛꯁꯜꯂꯝꯃꯤ꯫ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯔꯣꯂꯣꯗ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯇꯧꯔꯒꯦ ꯈꯟꯒꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯂꯣꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯟꯅꯕ ꯇꯣꯁꯇꯤꯟꯗ ꯍꯧꯖꯤꯛ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯗꯥꯏꯂꯣꯛ ꯑꯗꯨꯃꯛ ꯇꯣꯁꯇꯤꯟꯗꯁꯨ ꯍꯥꯏꯖꯤꯟꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯂꯦꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯂꯧꯇꯥꯡ ꯁꯪꯒꯨꯝꯕ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧ ꯏꯛꯕꯥꯠꯅ ꯂꯦꯒꯔꯊꯥꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯏꯊꯦꯜꯁ ꯀꯧꯊꯣꯛꯇꯨꯅ ꯂꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯃꯨꯟꯕꯒ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯛꯕꯥꯠꯇ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯪꯍꯜꯂꯝꯃꯤ꯫ ꯏꯊꯦꯜꯁꯅ ꯏꯛꯕꯥꯠꯇ ꯍꯪꯕꯗꯒꯤ ꯏꯛꯕꯥꯠꯅ ꯑꯃꯨꯛ ꯍꯣꯏ ꯆꯨꯝꯃꯤ, ꯂꯝ ꯑꯁꯤ ꯁꯦꯛꯁꯣꯒꯤ ꯂꯧꯃꯤꯁꯤꯡꯗꯒꯤ ꯑꯩꯅ ꯃꯨꯟꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯂꯦꯒꯔꯊꯥ, ꯂꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯅ ꯄꯤꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯝꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯛꯕꯥꯠꯅ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯗ ꯀꯅꯥꯝꯇꯅ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯁꯝꯅꯥ ꯑꯃꯐꯥꯎ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯗ ꯊꯥꯖꯕ ꯄꯤꯔꯤ꯫ ꯂꯦꯒꯔꯊꯥꯅꯁꯨ ꯏꯛꯕꯥꯠꯀꯤ ꯋꯥꯐꯝꯁꯤꯡꯁꯤꯗ ꯊꯥꯖꯗꯨꯅ ꯑꯗꯣꯝꯅ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯔꯦꯒꯅꯔꯒꯤ ꯑꯣꯏꯕ ꯑꯁꯥ ꯑꯃꯈꯛ ꯂꯩꯖꯩ, ꯃꯗꯨꯗꯤ ꯃꯍꯥꯛꯇꯤ ꯂꯧꯎ ꯁꯤꯡꯎꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯛꯄꯅꯤ, ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯤ ꯂꯧꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯛꯕꯥꯠꯅ ꯂꯦꯒꯔꯊꯥꯒꯤ ꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩ ꯑꯗꯣꯝꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ, ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯥꯏꯊꯣꯡꯁꯤ ꯌꯦꯡꯖꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ, ꯃꯁꯤ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯏꯊꯦꯜꯁꯇ ꯑꯣꯟꯖꯟꯗꯨꯅ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯅ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯂꯩꯇꯅ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯨꯔꯒ꯭ꯔꯦꯠꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯁꯤꯗ ꯖꯍꯥꯖꯁꯤꯡ ꯑꯁꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯔꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯕꯨꯔꯒ꯭ꯔꯦꯠꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤ꯫ ꯃꯁꯤꯗ ꯁꯦꯅꯥ ꯑꯃꯅ ꯌꯦꯡꯕꯤꯌꯨ, ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯇꯧꯔꯤꯕꯁꯤ ꯑꯗꯣꯝꯁꯨ ꯎꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯕꯨꯔꯒ꯭ꯔꯦꯠꯅ ꯖꯍꯥꯖꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯔꯦꯒꯅꯔ ꯍꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯖꯍꯥꯖꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯤ ꯃꯀꯣꯛ ꯃꯌꯥꯝ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯕꯨꯔꯒ꯭ꯔꯦꯠꯇꯤ ꯃꯆꯤꯟꯗ ꯂꯥꯏ ꯁꯣꯟꯗꯨꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯗꯤ ꯁꯣꯝꯗ ꯍꯤꯁꯤꯒꯤ ꯃꯃꯥꯡꯗ ꯇꯣꯡꯗꯨꯅ ꯅꯣꯛꯈꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ ꯃꯅꯥꯎꯅꯨꯄꯥ ꯕꯨꯔꯒ꯭ꯔꯦꯠꯇ
Nang aibu nungsirabadi mafamduda lengdana leiramu. Ai nangonda kaisu tawhalloi haiduna kanna laurakli. Burgate ki manakta leiba sena amana amuk burgate mahakna haireklebasi thajabirunu. Nangi nayambasu mahakna hatkrabani. Mathangda nangbo amuk hatkadagi tawraklibani Quintet na hairabasi thajabiganu haiduna kanna insilli. Burgate nadi machebu nungsi mahaknasu aibu nungsibani hairi. Sena sena Adom buhuntolamlaga lanmi kaya ama chienkre nachina naugi nungsibadu kona nungsinaro. Hojikti adongi thawai du hingnaba chalaurasi haiduna burgate asi sena sina namduna themlaga pukre. Mache Quintet nadi chatkinu haiduna adumak lauduna lehori. Somna Ragnar gi damakta matam chuppada kathoktuna da laklaba mamanaba Tostin asi mahaki oi thangba khutta sokliba asi phajanba ngamdabadagi masase sumsum sonsalakli. Mahakna hojik Norway maronda sakpa nungsirba isai amaga loinana isingchida luptuna China asi khangnaba hotnajari. Mahak masanasu kuina hinglaroi habasi khangjari. Masidagi sinse amuk hongkiduna Lagarthagi sinda amuk lakli. Hojik Lagartha hoina makoina farm tawgodoriba mafam asida changchalaktuna mahaki kanggu asina England gi ngalingai matamda lau singubada sinarama khulai khara makoinadi anawone khanjaduna ngakna yengjaduna leiri. Ningthau ekbanasu leibak khara pektuna Lagarthada mafam sigi leibaksi adomda aina khudol oina pijari haiduna pirami. Lagarthasu ekbana pire iwe leibak asi lausanduna adombo aina thamoi sengna thagatpaga loinana piribe khudol asi lausanjeri hairi. Ithelsu Lagarthaga ekbat kana motinana leibasida momo noktuna yengduna leiri. Masidagi sinsi amuk hongkiduna Ketikatta amuk lakre. Masida Sloka Helgaga sigi kasi walking chattuna aruba wari khara sanaduna leiri. Helgana makoi anida ngarang nungdang aigi mangda aikhoigi mafamsida masak khangdaba nipa ama laklamni. Mahaki mamaidi ubadi phangde. Nipaduna aikhoromda sum laktuna makut namada unmatum mapai aduga makut namadi haiduna Helgana sumna hairakpada slokna amuk makut namadi ina pungang ngangduna lai natra hairakli. Sigina amuk ising aduna unmathakta top top taduna aikhoromda sum changakliba natra hairakli. Helgasu mahakna uriba mang asi makoi nina hairakpa asida ngaktuna nakhoisu aina mangliba mang adu mangbara hanglakli. Makoi humsi hojik mang amatangda makoi humda chap manana mangba sida Helgana nakoi nidi matang sida akiba phawdabara hairakli. Sigina aidi masida akibadi amata leite hairakli. Sigina slokta mu onsanduna nangdi tungda thokadaba thabak khara khangba ngamba nupini aduna wafam sigi matangda nang kari khangba leibage haiduna hangli. Sloksu matang sidadi aingonda karimata khangba leite haiduna sinnasi hauji muk loisankre. Lagarthasu somda mamangda tantrikna mangonda haibirekiba laiphawsingdu ningsingduna thabak asi kanna suduna leiri. Ningthau ekbanasu Ithelsda mafamsida makoi myam leinabagidamakta nauna sariba yum asi yaifa nungaina leiba yanabagidamakta lai khoramsi haiduna Ithelsna makoi Christian gi oiba laison khara solaklami. Mayam sisu laison si tabada tumin leptuna lainingduna leiringai Lagartha gi mi amana makoi gi oiba lai gi murti ma paiduna Ithelsna soliba laison asi tadabida koichat chattuna leikre. Masi ubada Ithels amadi Ningthau ekbatsu nipa asida munna yenglami aduga nupa asinasu makoida munna yenglamduna thokre. Masidagi sinsi amuk hongkiduna Lagarthana panbalam Scandinavia aduda amuk lakre. Masida Lagarthadi leitrabanina Kafna mayamsida Lagarthadi nakhoi mayambu thadoktuna lau singuba tawruni haiduna chatkre. Mahakti aikoi mayamgi luchingbi oibadasu matik chadi. Mahakna namdana aikhoigi luchingba oiramba sigbatu mahakna namdana hatoktuna phammasi munkibani. Mahakna lamdamsigi amadi aikhoigi damakta karimta khanbide aduna nakhoi mayamna yarabadi luchingba asi ai oina oijarage hairi. Ainarnasu makhoi ani hanana sinaduna laklabanina Kafna yaifare haiduna mayamsi laukre. Somdana Lagartha si thabak khara suduna leiringai Ethelska ekbar kaji magi manakta lakli. Ethelsna Lagarthada iningthau ekbar asi hojik mayumda pothanabagi chatkadauri. Masida adomnasu yabirabadi konungda chattuna pothaminarasi haiduna hairami. Lagarthana ai ayuktagi thabak subaduna isa asi choktharabani aduna irujaduna pothaba pami haikre. Ethelsnasu aduradi chalasi haiduna makhoi umasi yanakre. Mathangi sin asidana Ragnar gi sinda muk lakli. Ragnarna Quintet ki manau nipa Burgate asi thiba phangdabadagi
ꯏꯊꯦꯜꯋꯨꯐꯀ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯇ ꯅꯅꯥꯎꯅꯨꯄꯥ ꯕꯨꯔꯒ꯭ꯔꯦꯠ ꯑꯗꯨ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ ꯔꯦꯒꯅꯔꯗ "ꯔꯦꯒꯅꯔ, ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗ ꯁꯥꯎꯒꯅꯨ. ꯃꯍꯥꯛꯇꯤ ꯌꯥꯝ ꯄꯪꯖꯕꯅꯤ, ꯃꯤꯒꯤ ꯋꯥ ꯌꯥꯝ ꯇꯥꯗꯨꯅ ꯃꯤꯅ ꯏꯟꯁꯤꯟꯕꯁꯨ ꯌꯥꯝꯅ ꯌꯥꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯆꯦ ꯑꯩꯅ ꯍꯥꯏꯔꯐꯥꯎ ꯌꯥꯗꯗꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯤꯕꯁꯦ" ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯁꯦꯅꯥꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯄꯨꯔꯒ ꯆꯠꯂꯝꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ "ꯑꯩꯅ ꯈꯟꯕꯗ ꯁꯤꯇꯤ ꯆꯠꯇꯨꯅ ꯑꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡ ꯂꯧꯕ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ" ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯏꯊꯦꯜꯋꯨꯐꯇ ꯁꯤꯇꯤ ꯆꯠꯇꯨꯅ ꯊꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯔꯦꯒꯅꯔꯗꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩꯍꯧꯔꯤ꯫ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯅ "ꯅꯪꯗꯤ ꯆꯠꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯦꯒꯔꯊꯥꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯇ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯝꯃꯤꯟꯅꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯄꯥꯎꯁꯤꯡ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯒꯕꯥꯠꯅ "ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯔꯦꯒꯅꯔ ꯌꯥꯎꯈ꯭ꯔꯤꯕꯗꯨꯗꯤ ꯑꯗꯨꯅ ꯀꯔꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯊꯦꯜꯋꯨꯐꯀꯤ ꯅꯨꯄꯤ ꯖꯨꯗꯤꯠꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤꯗ "ꯑꯩꯅ ꯔꯦꯒꯅꯔ ꯂꯣꯔꯗꯕ꯭ꯔꯨꯛꯄꯨ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯈꯤ, ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯙꯔꯃ ꯑꯃꯗꯤ ꯂꯥꯏꯁꯤꯡꯒꯤ ꯃꯔꯝꯗꯅꯤ꯫ ꯑꯗꯨꯅ ꯏꯊꯦꯜꯁ, ꯅꯪꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯕꯨ ꯊꯥꯖꯕ ꯃꯤꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯙꯔꯃꯁꯨ ꯐꯖꯅ ꯈꯪꯕ ꯃꯤꯅꯤ, ꯃꯈꯣꯏꯒꯤ ꯙꯔꯃ ꯑꯃꯗꯤ ꯂꯥꯏꯁꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯏꯊꯦꯜꯁꯅ "ꯑꯗꯣꯝꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯂꯧꯁꯟꯕ ꯉꯝꯃꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯖꯨꯗꯤꯠꯁꯨ "ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯇꯥꯛꯄꯤꯌꯨ" ꯍꯥꯏꯖꯈ꯭ꯔꯦ꯫ ꯏꯊꯦꯜꯁꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯇꯥꯔꯣ ꯍꯥꯏꯔꯒꯦ꯫ ꯅꯨꯃꯤꯗꯥꯡꯗꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯕ, ꯑꯌꯨꯛꯇꯅ ꯊꯥ ꯊꯣꯛꯂꯛꯂꯕ, ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯇꯥꯔꯤꯕ ꯈꯪꯉꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗꯕꯅꯤ꯫ ꯑꯁꯦꯡꯕ ꯏꯁꯣꯔꯗꯤ ꯑꯍꯤꯡꯕ ꯃꯤꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯤ ꯅꯥꯝꯃ ꯌꯥꯎꯗꯦ, ꯃꯇꯝ ꯆꯨꯞꯄꯗ ꯇꯨꯄꯤ ꯑꯃ ꯎꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ, ꯃꯍꯥꯛꯇꯤ ꯃꯥꯕꯨ ꯅꯤꯡꯖꯔꯨꯕ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩ, ꯑꯗꯨꯒ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯎ ꯑꯃꯗ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ, ꯑꯗꯨꯕꯨ ꯁꯤꯕ ꯅꯥꯏꯗꯕꯒꯨꯝ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯈ꯭ꯔꯤꯕꯒꯤ ꯃꯇꯝꯁꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ, ꯌꯥꯝ ꯉꯜꯂꯤꯉꯩꯒꯤ ꯋꯥꯔꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯖꯨꯗꯤꯠꯁꯨ ꯏꯊꯦꯜꯁꯀꯤ ꯋꯥꯐꯝꯁꯤꯡꯁꯤ ꯃꯨꯟꯅ ꯇꯥꯗꯨꯅ ꯏꯊꯦꯜꯁꯇ "ꯑꯗꯣꯝꯗꯤ ꯑꯣꯗꯤꯟ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯗꯨ ꯊꯥꯖꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯊꯦꯜꯁꯨ ꯖꯨꯗꯤꯠꯀꯤ ꯋꯥꯍꯪꯁꯤꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯉꯥꯛꯇꯪ ꯂꯩꯗꯨꯅ "ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯋꯥꯈꯜꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯁꯨ ꯏꯊꯦꯜꯁꯀꯤ ꯃꯑꯣꯡꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯏꯊꯦꯜꯁꯇ "ꯏꯊꯦꯜꯁ, ꯅꯪ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯕꯨ ꯊꯥꯖꯗꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯊꯦꯜꯁꯅ "ꯑꯩ ꯏꯁꯣꯔ ꯑꯣꯗꯤꯟꯕꯨꯁꯨ ꯅꯨꯡꯁꯤ, ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨꯁꯨ ꯅꯨꯡꯁꯤ, ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯠꯅ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯐꯝꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯇꯨꯅ ꯂꯦꯒꯔꯊꯥꯗ "ꯑꯗꯣꯝꯗ ꯑꯩ ꯈꯨꯗꯣꯜ ꯑꯃꯇꯪ ꯇꯝꯖꯒꯦ" ꯍꯥꯏꯗꯨꯅ ꯃꯅꯥꯏꯅꯨꯕꯤ ꯑꯃ ꯀꯧꯁꯟꯗꯨꯅ ꯂꯦꯒꯔꯊꯥꯗ ꯂꯤꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯁꯨ ꯂꯤꯛꯁꯤꯕꯨ ꯎꯖꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯦꯒꯕꯥꯠꯅꯁꯨ ꯂꯤꯛ ꯑꯁꯤ ꯃꯍꯥꯛ ꯑꯣꯏꯅ ꯁꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯗ ꯂꯤꯛ ꯑꯁꯤ ꯁꯤꯕꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯁꯤꯒꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯅꯍꯥꯟꯈꯩ ꯊꯦꯡꯅꯗꯕ ꯃꯑꯣꯡ ꯈꯔ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯝꯐꯝꯁꯤꯗ ꯂꯩꯔꯝꯗꯕꯗꯒꯤ ꯀꯧꯗꯨꯅ ꯑꯗꯨꯝ ꯆꯪꯉꯛꯂꯤ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯁꯤꯒꯗꯕꯒꯤ ꯈꯛ ꯆꯤꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯒꯤ ꯑꯁꯤ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕꯁꯤꯡꯁꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯤꯒꯤꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯏꯁꯂꯣꯛ ꯍꯣꯏꯁꯤꯁꯨ ꯃꯤꯀꯞ ꯂꯣꯏꯅ ꯊꯣꯛꯇꯨꯅ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯩ ꯇꯦꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯪ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝ ꯏꯁꯂꯣꯛ ꯍꯣꯏ, ꯍꯦꯜꯒꯥ ꯍꯣꯏꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯪꯁꯤꯡꯁꯤꯒꯤ ꯐꯣꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀ꯭ꯋꯤꯟꯇ꯭ꯔꯦꯠꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯨꯔꯒ꯭ꯔꯦꯠꯀꯤ ꯂꯥꯟꯃꯤ ꯑꯃ ꯎꯃꯪ ꯑꯃꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯋꯨꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯠꯇꯨꯅ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯐꯥꯈ꯭ꯔꯦ꯫ ꯏꯊꯜꯅ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯕꯨꯔꯒ꯭ꯔꯦꯠꯄꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯟꯃꯤ ꯑꯁꯤꯅꯁꯨ "ꯑꯩꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯀꯔꯕꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯤ꯫ ꯑꯦꯊꯜꯋꯨꯐꯅ "ꯅꯪꯅ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯄꯗꯨꯅ ꯑꯣꯏꯕ ꯇꯥꯏ, ꯅꯪꯅ ꯁꯒꯣꯜ ꯑꯗꯨ ꯑꯗꯨꯛ ꯌꯥꯡꯅ ꯊꯧꯔꯤꯕꯗꯣ" ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯃꯩ ꯏꯠꯂꯕ ꯌꯣꯠ ꯑꯃ ꯕꯨꯔꯒ꯭ꯔꯦꯠꯀꯤ ꯂꯥꯟꯃꯤꯁꯤꯒꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯁꯨ ꯍꯧꯖꯤꯛ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯅ "ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩ ꯃꯥꯕꯨ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯋꯨꯐꯅ ꯂꯥꯟꯃꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯒ ꯃꯩ ꯏꯠꯂꯕ ꯌꯣꯠ ꯑꯁꯤꯅ ꯃꯃꯥꯏꯗ ꯅꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯋꯨꯐꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯅꯪꯒꯤ ꯃꯤꯠ ꯑꯗꯨ ꯂꯧꯊꯣꯛꯄꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥ ꯑꯗꯨ ꯂꯧꯊꯣꯛꯄꯅ ꯐꯕ꯭ꯔꯥ" ꯍꯪꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ "ꯅꯪꯅ ꯑꯔꯥꯟꯕ ꯉꯥꯡꯂꯕꯁꯨ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯍꯧꯕꯁꯨ ꯌꯥꯏ,
ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯋꯨꯜꯐꯅ ꯅꯤꯄꯥꯁꯤꯗ ꯀꯟꯅ ꯂꯥꯎꯁꯜꯂꯝꯃꯤ꯫ ꯅꯤꯄꯥꯁꯤꯁꯨ ꯀꯤꯃꯟꯕꯗꯒꯤ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯁꯦꯡꯕꯁꯤ ꯈꯪꯕꯗꯒꯤꯗꯤ ꯅꯤꯄꯥꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯑꯩꯒ ꯅꯪꯒ ꯀꯔꯤꯝꯇ ꯌꯦꯛꯅꯕ ꯂꯩꯇꯦ, ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯒꯨꯝꯕ ꯉꯥꯛꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯤꯄꯥꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯏꯊꯦꯜꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ, ꯂꯥꯏꯔꯤꯛꯁꯤꯡ ꯏꯔꯝꯕ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯃꯥꯅ ꯄꯥꯏꯔꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯊꯦꯜꯋꯨꯜꯐꯀꯤ ꯅꯨꯄꯤ ꯖꯨꯗꯤꯠ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯏꯊꯦꯜꯅ ꯖꯨꯗꯤꯠꯇ ꯃꯐꯝꯁꯤꯗ ꯑꯩꯅ ꯇꯥꯛꯑꯝꯗꯅ ꯆꯪꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ, ꯀꯥ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯆꯪꯉꯛꯄꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩ ꯃꯇꯦꯡ ꯑꯃ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯟꯇꯛ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ, ꯃꯁꯤꯕꯨ ꯑꯗꯣꯝꯅ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯗꯔ ꯑꯃ ꯑꯣꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯩꯁꯨ ꯈꯪꯉꯤ, ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯗꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯅꯣꯔꯣꯛꯇ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯊꯦꯜꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯊꯦꯜꯁꯅ ꯐꯥꯗꯔ ꯑꯃ ꯁꯛꯇꯨꯅ ꯖꯨꯗꯤꯠꯇ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯂꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯑꯩꯅ ꯂꯥꯜꯂꯤꯕꯁꯤ ꯑꯩꯒꯤ ꯋꯥꯈꯟꯗꯅꯤ, ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯏꯊꯦꯜꯁꯅ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯊꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯑꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯔꯥꯟꯕꯁꯤꯡꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅ ꯍꯟꯗꯛ ꯑꯩꯒꯤ ꯃꯪꯗ ꯑꯩ ꯑꯁꯤ ꯐꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯄꯨꯔꯣꯏꯕ ꯅꯠꯇꯕ ꯅꯥꯀꯟꯗ ꯂꯩꯕ ꯅꯤꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯏꯊꯦꯜꯁꯅ ꯑꯃꯨꯛ ꯂꯠ ꯇꯧꯗꯨꯅ ꯅꯪꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯃꯨꯕ ꯈꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯂꯤ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯅꯠꯇꯦ, ꯇꯨꯝꯕꯗ ꯅꯠꯇꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ꯫ ꯏꯊꯦꯜꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯔꯥꯜ ꯑꯗꯨ ꯑꯆꯧꯕ ꯅꯔꯥꯟ ꯑꯃ ꯂꯩꯔꯦ, ꯑꯗꯨꯕꯨ ꯃꯪꯗꯨꯗ ꯎꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯍꯧꯕ꯭ꯔꯥ ꯍꯪꯂꯤ꯫ ꯖꯨꯗꯤꯠꯅ ꯉꯥꯛꯇꯪ ꯈꯜꯂꯒ ꯅꯤꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯦꯊꯦꯜꯁꯇꯦꯟ ꯅꯍꯥꯛꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯁꯇꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯨꯕꯗ ꯃꯃꯤꯠ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯏꯁꯂꯣꯛ ꯍꯣꯏ ꯁꯤꯒꯤ ꯍꯣꯏꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯃꯪꯕ ꯃꯪ ꯑꯗꯨ ꯄꯨꯟꯅ ꯃꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯤꯀꯞ ꯄꯨꯂꯞ ꯊꯣꯛꯇꯨꯅ ꯑꯃꯅ ꯑꯃꯗ ꯄꯨꯂꯞ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯅꯔꯒ ꯀꯥꯐꯀꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯁꯥ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯥꯐꯅ ꯑꯥꯏꯅꯔꯗ ꯑꯩꯒꯤ ꯃꯪꯗ ꯉꯔꯥꯡ ꯔꯦꯒꯅꯔ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯀꯂꯦꯖꯥꯔ ꯐꯛꯇꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯩꯅ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯥꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯥꯏꯅꯔꯗ ꯇꯝꯂꯤ꯫ ꯑꯥꯏꯅꯔꯅ ꯃꯪꯗꯨꯒꯤ ꯑꯥꯊ꯭ꯔꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯥꯐꯅ ꯃꯪꯒꯤ ꯑꯥꯊ꯭ꯔꯕꯨ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯈꯪꯒꯗꯣꯔꯤꯕꯅꯣ ꯍꯪꯂꯤ꯫ ꯑꯥꯏꯅꯔꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯗ ꯔꯦꯒꯅꯔꯕꯨ ꯀꯤꯕ ꯐꯥꯎꯕ꯭ꯔꯥ ꯍꯪꯂꯤ꯫ ꯀꯥꯐꯅ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯕꯨ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯔꯤꯕꯅꯣ, ꯂꯧꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯥꯏꯅꯔꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯪ ꯔꯦꯒꯅꯔꯗꯧꯅ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯍꯪꯂꯤ꯫ ꯀꯥꯐꯅ ꯑꯃꯨꯛ ꯍꯣꯏ, ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯇꯧꯅ ꯐꯥꯎꯅꯤꯡꯉꯤ, ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯇꯕꯨ ꯁꯣꯟꯅꯕꯒꯨꯝ ꯑꯩꯒꯤ ꯃꯤꯡꯕꯨꯁꯨ ꯁꯣꯟꯅꯍꯟꯅꯤꯡꯉꯤ, ꯏꯁꯣꯔꯅ ꯃꯥꯕꯨ ꯊꯧꯖꯥꯟꯕꯒꯨꯝ ꯑꯩꯉꯣꯟꯗꯁꯨ ꯊꯧꯖꯥꯟꯍꯟꯅꯤꯡꯉꯤ꯫ ꯑꯥꯏꯅꯔꯅ ꯑꯩꯅ ꯇꯥꯕꯗꯗꯤ ꯔꯦꯒꯅꯔ ꯑꯁꯤ ꯑꯣꯗꯤꯟꯒꯤ ꯏ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯀꯥꯐꯅ ꯍꯣꯏ, ꯑꯗꯨꯃꯥꯏꯅꯗꯤ ꯉꯥꯡꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯤꯅꯤ, ꯀꯛꯊꯠꯂꯕꯗꯤ ꯃꯍꯥꯛꯁꯨ ꯏ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤ ꯍꯣꯏ, ꯕꯤꯌꯣꯟ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯂꯪꯗꯨꯅ ꯍꯦꯛ ꯁꯥꯟꯅꯕ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯇꯣꯁꯇꯤꯟꯗꯤ ꯃꯁꯥꯁꯤ ꯁꯣꯛꯆꯜꯂꯛꯄ ꯍꯦꯟꯕꯗꯒꯤ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕꯁꯤ ꯌꯥꯎꯅꯤꯡꯂꯕꯁꯨ ꯌꯥꯎꯕ ꯉꯝꯗꯅ ꯌꯥꯝ ꯆꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯁꯇꯤꯟꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯐ꯭ꯂꯣꯀꯤ ꯍꯣꯏꯗ ꯅꯈꯣꯏꯅ ꯑꯗꯨꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯂꯩꯒꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯈꯨꯠꯁꯤ ꯀꯛꯊꯠꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯁꯤ ꯇꯣꯁꯇꯤꯟꯗ ꯂꯣꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯤꯌꯣꯟꯅ ꯑꯩ ꯑꯣꯏꯅ ꯀꯛꯀꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯁꯇꯤꯟꯅ ꯕꯤꯌꯣꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯀꯛꯀꯦ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯣꯁꯇꯤꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯐ꯭ꯂꯣꯀꯤ ꯅꯪꯅ ꯑꯣꯏꯅ ꯀꯛꯎ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯑꯣꯏꯅ ꯑꯌꯥꯕꯁꯤ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯁꯤꯡꯖꯪ ꯑꯃ ꯃꯩ ꯏꯠꯇꯨꯅ ꯇꯣꯁꯇꯤꯟꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠ ꯑꯁꯤ ꯁꯗꯟ ꯊꯥꯗꯨꯅ ꯐ꯭ꯂꯣꯀꯤꯅ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯀꯤ ꯀꯣꯅꯨꯡꯗꯒꯤ ꯂꯦꯒꯔꯊꯥꯒ ꯏꯊꯦꯜꯁꯀꯁꯤ ꯑꯦꯒꯕꯥꯠꯀ ꯃꯃꯧꯅꯨꯄꯤ ꯖꯨꯗꯤꯠꯀꯅ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯒꯕꯥꯠꯅ ꯏꯊꯦꯜꯁꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯊꯦꯜꯁꯀ ꯂꯦꯒꯔꯊꯥꯒꯅ ꯃꯈꯣꯏꯒꯤ ꯐꯥꯝꯗ ꯍꯟꯈꯤꯕꯁꯤ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯀ ꯃꯃꯧꯅꯨꯄꯤ ꯖꯨꯗꯤꯠꯀꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯦꯒꯔꯊꯥꯁꯤ
ꯅꯤꯡꯊꯧ ꯑꯦꯛꯕꯥꯅ ꯑꯄꯥꯝꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯒ ꯖꯨꯗꯤꯠꯁꯨ ꯏꯊꯦꯜꯁ꯭ꯇꯦꯟꯗ ꯅꯨꯡꯁꯤꯕ ꯈꯔ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯕꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯦꯜꯋꯨꯜꯐꯁꯤ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯨꯜꯒ꯭ꯔꯦꯗꯀꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯄꯥꯎ ꯇꯝꯈ꯭ꯔꯦ ꯔꯦꯒꯅꯔꯅꯁꯨ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀ꯭ꯔꯤꯇꯤꯀꯠ ꯑꯁꯤꯗ ꯍꯨꯔꯤꯛꯀꯤ ꯅꯨꯄꯤ ꯍꯦꯜꯒꯥꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯎꯕ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯅꯤꯄꯥ ꯑꯃ ꯀ꯭ꯔꯤꯇꯤꯀꯠ ꯇꯝꯅ ꯆꯪꯉꯛꯂꯤ ꯍꯦꯜꯒꯥꯁꯨ ꯅꯤꯄꯥ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕꯗꯒꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯨꯠꯇ ꯏ ꯗ꯭ꯔꯣꯞ ꯇꯥꯗꯨꯅ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯦꯜꯒꯥꯗ ꯑꯩꯒꯤ ꯑꯁꯣꯛꯄꯁꯤ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯑꯗꯨꯃꯛ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯦ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯦꯜꯒꯥꯗ ꯃꯇꯦꯡ ꯅꯤꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯐꯝꯁꯤꯗ ꯇꯣꯁꯇꯤꯟ ꯑꯁꯤ ꯃꯁꯥꯁꯤ ꯁꯣꯟꯊꯕ ꯍꯦꯜꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯔꯦꯒꯅꯔ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯇꯣꯁꯇꯤꯟꯕꯨ ꯌꯦꯡꯖꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯊꯦꯜꯁ꯭ꯇꯦꯟ ꯑꯁꯤ ꯃꯈꯨꯕꯥꯛꯇ ꯃꯍꯥꯛꯀꯤ ꯌꯣꯄꯤ ꯊꯥꯈꯤꯕꯒꯤ ꯃꯃꯤ ꯑꯁꯤ ꯏ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯂꯦꯒꯔꯊꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯐꯖꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ